Gwaltabi da thokhiba Thoudok Aduga Leinana, All Manipur Working Journalists Union Amwju Amadi, Editors Guild Manipur EGM na leingak leinaba pau amadi state asida operate touriba state amadi central force singa leinaba information khudingmak boycott toubugi Khongjang adu Makha Chathanaba Warep loure hairi. Amwju ki President Asem Bhakta amasong EGM ki President Khongjang anina khudek piduna thadrokpa cherol amana hai warep adu ngase pangthokiba Amwju amasong EGM ani ke khudaki oiba mifamna lawkhibani leingak na semkhiba inquiry committee na Thoudok Adugi matangda numit 15 gi manungda report pikhalakpa ngamdre Amaromda Thoudok Adubu Haktingnana Thingnaruba Paumising Inquiry Committee aduna Amwju Khutangda Tha Asige Tareta Laknaba Saman Tharkle Oiriba Fiba Masigi Yenglaga Haukiba May Kunmathoida Pangthokiba Emergency Body Meeting da Lokiba Resolution number 2 da Leingak Leinaba Pau Amade State Asida Operatoriba State Amade Central Force Singa Leinaba Information Khudingmak boycott Toubugi Warep Adu Makha Chathanaba Amata Oine Yanare boycott as inquiry committee report lan khatuna matik chaba action lokhatriba phawba chathagani adumoinamak hojek lamdamasa thokliba ichawasika leinana emergency service sing de komthokani hainasu chedolasna makhatari